ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯇꯦꯂꯪꯒꯥꯅꯥꯒꯤ ꯃꯔꯛꯀꯤ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯋꯦ ꯑꯁꯤꯗ ꯒꯥꯔꯤ ꯑꯃ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯏ꯫ ꯆꯍꯤ 35 ꯁꯨꯔꯕꯤ ꯀꯥꯖꯣꯜꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯔꯤ꯫ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯆꯍꯤ 5 ꯁꯨꯔꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯨꯁ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯆꯍꯤ 10 ꯁꯨꯔꯕꯤ ꯔꯤꯌꯥ ꯇꯨꯃꯤꯟꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯥꯖꯣꯜꯒꯤ ꯃꯄꯨꯔꯣꯏꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯣꯏ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤ ꯃꯈꯣꯏꯒꯤ ꯍꯣꯝ ꯇꯥꯎꯟ ꯇꯦꯂꯪꯒꯥꯅꯥ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯣꯏꯅ ꯂꯥꯛꯏꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯏꯪ ꯆꯤꯛꯄ ꯑꯄꯤꯛꯄ ꯌꯨꯝ ꯑꯃ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯄ ꯃꯐꯝ ꯑꯃ ꯑꯣꯏ꯫ ꯁꯤꯒꯤ ꯃꯊꯛꯇ ꯎꯔꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯂꯝꯕꯤꯗꯁꯨ ꯀꯥꯖꯣꯜꯒꯤ ꯀꯥꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯟꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯥꯖꯣꯜꯒꯤ ꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯋꯥꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯣꯛ ꯆꯤꯛꯄꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯤꯌꯥꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯨꯁꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯥꯖꯣꯜꯅ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯏ꯫ ꯀꯥꯔ ꯑꯗꯨ ꯈꯨꯗꯛꯇ ꯂꯦꯞꯄꯤ꯫ ꯎꯃꯪ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯃꯝꯃꯤ ꯑꯃꯗꯤ ꯀꯤ꯫ ꯀꯥꯖꯣꯜꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡ ꯑꯃꯗꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯎꯒꯤ ꯃꯁꯥ ꯃꯔꯦꯡ ꯀꯌꯥꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯇꯧꯒꯨꯝ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯀꯥꯖꯣꯜꯅ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯥꯔꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯃꯔꯦꯡ ꯑꯃꯅ ꯃꯆꯥ ꯑꯅꯤꯕꯨ ꯎꯃꯪꯂꯣꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯈꯨꯗꯛꯇ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯎꯃꯪꯂꯣꯝꯗ ꯃꯆꯥ ꯑꯅꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨꯁꯨ ꯏꯍꯩ ꯍꯩꯅꯗꯕꯒꯤ ꯃꯅꯝꯅꯤ꯫ ꯑꯄꯨꯝꯕ ꯁꯥ ꯉꯥ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯤ ꯃꯇꯧꯒꯨꯝꯅꯤ꯫ ꯎꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯀꯗꯧꯕꯒꯤ ꯃꯇꯧꯒꯨꯝ ꯀꯟꯅ ꯀꯟꯅ ꯅꯣꯝꯕ ꯍꯧꯔꯛꯈꯤ꯫ ꯎꯃꯪ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯉꯪꯕꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥꯁꯨ ꯇꯥꯔꯤ꯫ ꯀꯥꯖꯣꯜꯁꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯆꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯎꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯎꯒꯤ ꯃꯁꯥ ꯑꯃ ꯇꯦꯛꯂꯛꯇꯨꯅ ꯃꯥꯒꯤ ꯀꯣꯛꯇ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯈꯨꯠꯇ ꯃꯩꯔꯥ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯀꯥꯖꯣꯜ ꯑꯗꯨ ꯇꯝꯊꯤꯅ ꯁꯣꯛꯂꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯥꯖꯣꯜꯗ ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤ ꯁꯛꯇꯤ ꯂꯩꯕ ꯎꯃꯪꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯊꯧꯋꯥꯏ ꯀꯟꯖꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯎꯃꯪ ꯑꯁꯤꯗ ꯗꯔꯅꯥꯛ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯕꯨꯠꯀꯤ ꯏꯁꯣꯔ ꯑꯣꯏꯔꯤꯕ ꯀꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯀꯥꯂꯤ ꯏꯃꯥ ꯑꯁꯤ ꯄꯥꯔꯕꯇꯤ ꯏꯃꯥꯒꯤ ꯁꯥꯏꯑꯣꯟ ꯑꯃꯅꯤ꯫ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯄꯥꯟꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯄꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯗꯔꯅꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯥꯂꯤ ꯏꯃꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥ ꯐꯠꯇꯕ ꯊꯕꯛ ꯁꯨꯝ ꯇꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯎꯃꯪ ꯑꯁꯤꯗ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯍꯥꯏꯅ ꯁꯥꯞ ꯇꯧꯈꯤ꯫ ꯑꯗꯨꯒ ꯗꯔꯅꯥꯛ ꯑꯗꯨ ꯎꯃꯪꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯎ ꯑꯃꯗ ꯐꯥꯖꯤꯟꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯗꯔꯅꯥꯛꯅ ꯃꯃꯥ ꯑꯣꯏꯕꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯒꯤ ꯂꯃꯟ ꯑꯁꯤ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯥꯅ ꯈꯨꯟ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯕꯨ ꯆꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯃꯤ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯀꯥꯖꯣꯜ ꯑꯗꯨ ꯃꯄꯨꯛꯅꯤꯡꯗ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯥꯖꯣꯜꯗ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯥꯔꯝꯕ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯅ ꯐꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯀꯥꯖꯣꯜꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯃꯃꯥ ꯑꯃꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯀꯥꯟꯗ ꯂꯩꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯒꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯁꯤꯅꯤ꯫ ꯃꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯕꯨꯠ ꯃꯇꯥ ꯀꯥꯂꯤꯅ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯥꯖꯣꯜꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯕꯗ ꯍꯅꯨꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯂꯥꯞꯄ ꯃꯐꯝꯗ ꯐꯥꯎꯕ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯃꯤꯠꯃꯥꯡꯗ ꯍꯦꯛ ꯃꯥꯡꯈꯤꯕ ꯃꯥꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯩꯔꯥ ꯑꯗꯨꯗꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯥꯖꯣꯜꯅ ꯃꯩꯔꯥ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯈꯤ꯫
ꯖꯪꯒꯜ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯥꯜꯂꯤ꯫ ꯎ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏ ꯑꯐꯠꯇꯕꯒꯤ ꯃꯃꯤꯠ ꯄꯥꯟꯕꯒꯨꯝ ꯎꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯗꯔꯅꯥꯛ ꯉꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯎꯃꯪ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇꯒꯤ ꯃꯁꯥ ꯃꯔꯦꯡ ꯈꯔ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯔꯛꯂꯝꯃꯤ꯫ ꯀꯥꯖꯣꯜꯅ ꯃꯩ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯁꯥ ꯈꯔ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯥ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯈꯔ ꯆꯠꯂꯒ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯤꯕ ꯎ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯑꯗꯨ ꯃꯔꯣꯡ ꯃꯔꯣꯡ ꯂꯣꯡꯉꯒ ꯑꯃꯒ ꯑꯃꯒ ꯁꯝꯖꯤꯟꯅꯩ꯫ ꯑꯗꯨꯒ ꯎꯅꯥ ꯈꯔꯁꯨ ꯃꯁꯥ ꯑꯃꯗ ꯆꯕꯨꯟ ꯑꯣꯏꯅ ꯂꯩꯔꯤ꯫ ꯎꯅꯥ ꯆꯕꯨꯟ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯖꯣꯜꯅ ꯎꯁꯥꯂꯛꯇꯨꯗ ꯑꯥꯔꯨꯁ ꯑꯃꯗꯤ ꯔꯤꯌꯥ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯅꯥꯕꯒꯤ ꯀꯣꯏꯂꯦꯡ ꯂꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯏ꯫ ꯃꯅꯥꯛ ꯅꯛꯄꯗꯨꯗ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯁꯤꯠꯈꯤꯗꯦ꯫ ꯑꯗꯨꯒ ꯎꯅꯥ ꯆꯕꯨꯟ ꯑꯗꯨ ꯆꯥꯎꯃꯟꯕꯗꯒꯤ ꯊꯥꯒꯤ ꯃꯉꯥꯜ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯕ ꯃꯤꯠ ꯑꯅꯤ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯀꯥꯖꯣꯜꯅ ꯎ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯍꯤꯡꯆꯥꯕ ꯗꯔꯅꯥꯛ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯁꯛꯀꯁꯨ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨꯗꯤ ꯎꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯇꯤꯟ ꯀꯌꯥꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯀꯥꯖꯣꯜꯒꯤ ꯃꯃꯥꯡꯃꯛꯇ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯥꯒꯦ ꯇꯧꯕꯗ ꯀꯥꯖꯣꯜ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯎꯒꯤ ꯃꯁꯥ ꯃꯔꯦꯡꯅ ꯀꯥꯖꯣꯜꯕꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯃꯁꯥ ꯃꯔꯦꯡ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯀꯟꯅ ꯐꯥꯖꯤꯜꯂꯛꯈꯤ꯫ ꯇꯞꯅ ꯇꯞꯅ ꯀꯥꯖꯣꯜ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯈꯤ꯫ ꯃꯥꯒꯤ ꯎꯏꯁꯤꯟꯒꯗꯧꯔꯕ ꯃꯃꯤꯠ ꯑꯗꯨꯅ ꯍꯤꯡꯆꯥꯕꯅ ꯆꯥꯒꯗꯧꯔꯕ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯎ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯣꯡꯊꯛꯇ ꯅꯣꯡ ꯀꯟꯅ ꯈꯥꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨ ꯗꯦꯕꯤ ꯑꯃꯒꯤ ꯃꯁꯛ ꯑꯣꯜꯂꯛꯈꯤ꯫ ꯗꯦꯕꯤ ꯑꯗꯨꯕꯨ ꯎꯔꯒ ꯗꯔꯅꯥꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯁꯤꯡ ꯑꯗꯨ ꯇꯦꯛꯂꯛꯈꯤ꯫ ꯀꯥꯖꯣꯜꯒꯤ ꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯔꯕꯅꯤ꯫ ꯃꯥꯅ ꯀꯞꯅ ꯀꯞꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯤꯡ ꯄꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯈꯤ꯫ ꯃꯥꯅ ꯂꯥꯎꯖꯔꯤꯕ ꯑꯗꯨ ꯃꯃꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯀꯥꯖꯣꯜꯒꯤ ꯃꯤꯠ ꯑꯗꯨ ꯑꯃꯨꯛꯀ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥꯗ ꯏꯃꯥ ꯀꯥꯂꯤꯃꯛꯅ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯕꯒꯨꯝ ꯑꯅꯧꯕ ꯄꯥꯡꯒꯜ ꯑꯃꯁꯨ ꯂꯥꯛꯆꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯛꯄꯗ ꯎꯒꯤ ꯃꯁꯥ ꯄꯨꯝꯕ ꯇꯦꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯑꯗꯨ ꯈꯨꯝꯒꯠꯈꯤ꯫ ꯑꯗꯨꯒ ꯎꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯩ ꯊꯥꯔꯝꯃꯤ꯫ ꯗꯔꯅꯥꯛ ꯑꯗꯨꯅ ꯃꯅꯤꯡ ꯍꯟꯖꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩ ꯑꯗꯨꯅ ꯇꯝꯊꯤꯅ ꯆꯥꯛꯄ ꯍꯦꯟꯖꯤꯜꯂꯛꯄꯅ ꯀꯔꯤꯝꯇ ꯄꯥꯝꯕꯩ ꯂꯩꯔꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯎ ꯆꯕꯨꯟ ꯑꯗꯨꯁꯨ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯥꯔꯨꯁ ꯑꯃꯗꯤ ꯔꯤꯌꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯗꯔꯅꯥꯛꯅ ꯂꯥꯎꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯐꯪꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯎ ꯑꯗꯨ ꯆꯥꯛꯑꯒ ꯎꯠ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯔꯅꯥꯛ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯀꯥꯖꯣꯜ ꯑꯗꯨ ꯈꯪꯍꯧꯗꯅ ꯀꯣꯛ ꯉꯥꯎꯔꯛꯄꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯪꯗ ꯀꯥꯂꯤ ꯏꯃꯥ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯀꯥꯖꯣꯜꯒꯤ ꯀꯣꯛ ꯑꯗꯨꯗ ꯈꯨꯠ ꯑꯗꯨꯅ ꯊꯝꯂꯛꯈꯤ꯫ ꯑꯗꯨꯗ ꯃꯉꯥꯜ ꯊꯣꯛꯂꯛꯈꯤ꯫ ꯃꯉꯥꯜ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯗꯥꯛꯐꯝ ꯑꯗꯨ ꯀꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯝꯗꯦ꯫ ꯀꯥꯖꯣꯜꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯍꯧꯒꯠꯂꯒ ꯎꯃꯪꯒꯤ ꯃꯄꯥꯟꯂꯣꯝꯗ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯥ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯁꯤꯒꯗꯕꯗꯒꯤ ꯀꯟꯖꯈꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯅꯠꯇꯅ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯈꯤ꯫